ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯈꯥꯡꯉꯕꯣꯛ ꯄ꯭ꯔꯖꯥꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯊꯥ ꯑꯁꯤꯒꯤ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡꯗ ꯔꯤꯝꯁꯇ ꯂꯥꯌꯦꯡꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯄꯨꯊꯔꯛꯄ ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯏꯆꯜ ꯑꯃ ꯑꯃꯨꯛ ꯑꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯗ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯑꯅꯥꯕ ꯌꯥꯎꯅ ꯑꯅꯥꯕꯅꯤ ꯈꯪꯅ ꯈꯪꯅ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯈꯨꯠ ꯊꯥꯔꯛꯄ ꯑꯃꯗꯤ ꯒꯥꯔꯤ ꯊꯨꯒꯥꯏꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯈꯥꯡꯉꯕꯣꯛꯀꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎ ꯂꯥꯟꯅ ꯃꯤꯌꯥꯝꯅ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ JECꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯑꯊꯨꯕꯗ JECꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯈꯥꯡꯉꯕꯣꯛꯀꯤ ꯄ꯭ꯔꯖꯥꯅ ꯇꯧꯔꯛꯄ ꯊꯕꯛꯇ JECꯒꯤ ꯀꯟꯚꯦꯅꯔꯅ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯂꯦꯡꯒ꯭ꯋꯦꯖ 5ꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯊꯥꯛꯇ ꯄꯨꯈꯠꯄꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯌꯥꯎꯔꯛꯇ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯂꯦꯡꯒ꯭ꯋꯦꯖ 5ꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯄꯨꯈꯠꯄꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯌꯥꯎꯔꯛꯇ꯭ꯔꯦ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁ꯭ꯋꯥꯅꯤ ꯕꯩꯁꯅꯕꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯂꯩꯖꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯔꯥꯊꯤ ꯄꯥꯂꯤ ꯄ꯭ꯔꯥꯇꯤꯛ ꯑꯁꯥꯃꯤ ꯑꯃꯗꯤ ꯕꯦꯡꯒꯣꯂꯤ ꯂꯣꯜꯕꯨ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯀꯦꯇꯦꯒꯣꯔꯤꯗ ꯆꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯃꯍꯥꯔꯥꯖꯥ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯂꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯆꯜꯍꯟꯅꯕ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯔꯥꯡ ꯐꯝꯈꯤꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯊꯥꯛꯇ ꯂꯣꯜ 5ꯕꯨ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗꯨꯗ ꯂꯦꯡꯒ꯭ꯋꯦꯖ 5ꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯄꯨꯈꯠꯄꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯌꯥꯎꯔꯛꯇꯕꯗ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ MP ꯁꯅꯥꯖꯥꯎꯕꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯣꯐꯤꯁꯤꯌꯦꯜ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁ ꯑꯃꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯁꯥꯃꯤ ꯕꯦꯡꯒꯣꯂꯤ ꯃꯔꯥꯊꯤ ꯄꯥꯂꯤ ꯄ꯭ꯔꯦꯇꯤꯛꯄꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯁꯛꯈꯪꯂꯒ ꯃꯅꯤꯄꯨꯔꯤ ꯂꯣꯜꯕꯨ ꯌꯥꯎꯔꯛꯇꯕ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯏ ꯑꯩꯍꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ 4-5 ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯁ꯭ꯇꯦꯖꯇ ꯄꯨꯈꯠꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯦꯁꯔ ꯑꯃꯗꯤ ꯂꯣꯕꯤ ꯋꯥꯠꯄꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯧꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯃꯥ ꯂꯣꯜ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯣꯜꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯁꯛꯈꯪꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯠꯇ ꯇꯥꯔꯝꯒꯗꯕ ꯅꯍꯥ ꯑꯃꯁꯨ ꯃꯈꯥꯟ ꯈꯨꯟꯖꯥꯁꯤꯡꯅ ꯀꯟꯗꯨꯅ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯂꯦ ꯉꯔꯥꯡ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯗꯒꯤ ꯃꯩꯇꯩ ꯅꯍꯥ ꯑꯃ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯈꯨꯜ ꯐꯥꯎꯔꯒ ꯆꯠꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯔꯛꯂꯦ ꯍꯥꯏꯔꯤ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯐꯥꯔꯒ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯔꯛꯈ꯭ꯔꯕ ꯃꯩꯇꯩ ꯅꯍꯥ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯗꯒꯤ ꯂꯣꯏꯇꯣꯡꯕꯝ ꯔꯥꯖꯦꯁ ꯆꯍꯤ 25 ꯑꯄꯣꯛꯄ ꯂꯣꯏꯇꯣꯡꯕꯝ ꯆꯧꯔꯖꯤꯠ ꯀꯧꯏ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯣꯏꯇꯣꯡꯕꯝ ꯔꯥꯖꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯀꯪꯂꯥꯇꯣꯝꯕꯤꯔꯣꯝꯗꯒꯤ ꯃꯈꯥꯟ ꯅꯥꯒꯥ ꯚꯤꯂꯦꯖ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯃꯈꯣꯡ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯅꯅꯕ ꯂꯥꯛꯄꯗ ꯃꯈꯥꯟ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯩꯇꯩ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯈꯥꯝꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯩꯇꯩꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯀꯤ OCꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯇꯨꯅ ꯊꯝꯈꯤ ꯁꯣꯏꯕꯗꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯒꯗꯕꯗꯒꯤ ꯃꯈꯥꯟ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯕꯒꯤꯗꯃꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥꯜ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯃꯥꯡ ꯊꯥꯒꯤ 28ꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯍꯥ ꯑꯅꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯗꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯀꯌꯥ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡꯇ ꯊꯥꯗꯣꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯨꯟꯄꯨꯡ ꯑꯃꯁꯨꯡ ꯍꯨꯟꯐꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯒꯨꯝꯁꯤ ꯍꯥꯎꯃꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯌꯦꯛ ꯁꯂꯥꯏꯆꯥ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯍꯨꯟꯄꯨꯡ ꯈꯨꯜ ꯑꯃꯁꯨꯡ ꯍꯨꯟꯐꯨꯜ ꯈꯨꯜꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯈꯔꯒꯤꯗꯃꯛ ꯍꯧꯈꯤꯕ ꯇꯥꯡ 1ꯗ ꯊꯣꯛꯈꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯑꯣꯏꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯍꯜꯂꯦ ꯌꯦꯛꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯤꯖꯤꯟꯅꯕꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯕꯨꯁꯤꯡꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯃꯄꯥꯜꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯝ ꯀꯌꯥ ꯂꯦꯞꯇꯅ ꯂꯧꯁꯤꯜꯂꯛꯄꯅ ꯌꯨꯝꯕꯨꯁꯤꯡꯒꯤ ꯂꯩꯐꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤ ꯉꯁꯤꯗꯤ ꯀꯨꯀꯤ ꯐꯣꯔꯦꯅꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯆꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤ ꯂꯦꯟ
jalengam haina malemgi miyamda khanganbada natana India government ta makhoigi tonganba state ama demand tawri aikhoigi yegnaba masak khangna thengnaba changi masigi dama aikhoigi thongna adu utpa mathau tarakli hairi loina laikidraba amadi asokpa singi damak nuaitaba amadi awaba phongdorakli Maka tarakpa pauda PM Narendra Modi na chayol amagi manungda aikhoigi yumda lehengani haibagi thajaba piraktrabadi Delhi da chatuna sibagi kongchang changsilagani Manipur thokliba chahi amaga tha taruk helaklaba kanglop ani gi lal asina maram oiduna hojik relief camp singda changjapam loduna leiriba torbunggi miyambu Prime Minister Narendra Modi na chayol amagi manungda aikhoigi yumda lehengani haibagi thajaba piraktrabadi Delhi da chatuna sibagi khongjang changsilagani haina Torbung Panchayat Victims ki co-convener Moirangthem Roger Meitei na phongdokre ngasi Manipur Press Club ki Thangjing Hall da pangthokiba paugi mifam amada mahakna hai aikhoina Prime Minister Narendra Modi bu thajaba India gi citizen ngaktani adubo aikhoigi Prime Minister na aikhoibu kari haina khanbiri aikhoina aikhoigi yumda hanjinba pami aikhoi chaba chadaba thidana ningtamna yumda leijarage haiki makha tarakpa pauda KNA yauramba miyoi ama accident da laikhidre Ngarang numidang pung nipan rom taba matamda Churachandpur Police Station ki manung channa Lighthouse manaki tidim lambi paringda car amaga auto amaga thengjinabagi thodokta hana Kuki lalolup Kuki National Army KNA da yauramba miyoi ama laikannaba ngamdana laikhidre hairi laikhidraba miyoi adugi maming Denpau kawi Churachandpur gi Tuibongdagini mahak car ama thauraga chatpa matamda accident adu thokibani hairi asiba hakchang imung manung loksin kibaga loinana ngasi lairol chankhre hairi makha tarakpa pauda India lengangna Kuki Militants sing sijinaduna proxy war ama lamdam asida chathare haibasi mayek senglabo wafam ama oiragli Kokomi Students Wing Haukiba October tang amada Chinekya Defense Dialogue lisingani kunmari da wangangbada Indian Army gi Chief General Opendra Dawi Bebhina Manipur da drone bombing thokdok thokkiba leite haina pongdokkiba wapam madu Kokomi Student Front na condemn tawi mahaki statement asi yamna viral oiba amadi Kuki Militant singbu support toba statement amani haina lowi loinana India lengangna Kuki Militant sing sijinaduna proxy war ama lamdam masida chathare haibasi mayek senglabo wafam ama oiragli haina Kokomi Students Wing na lowi haina ngasi Kokomi Students Front ki media coordinator gi thopuriba Sukham Vidyanandana press ta thadrokpa chol amana hairi chero asina hai Manipur gi security advisor amadi DGP oiriba anina Manipur da drone bombing thokibagi thodok adugi matangda media da statement thamkibada natana national media sinba thungna sabak phakraba thodok adubu kupsillaga tayonaba mohong amada India gi army sipna Manipur da drone bombing gi thodok thokiba leite haibasi miyamna angakpo phawi loinana mahaki statement asi miyamna chamumnaba phawre security agency singa DGP amadi irang siga mari loinaba unified command pahen kiba security advisor gi marakta manadaba statement thorokpa amadi ngaihak oiba mohong statement thorakpa asina Manipur gi miyambu apang masiba amadi karisu oidana khanbagi mami ama yamna chauna tare masigi atopa khudam haibabu Manipur da Myanmar dagi Chin Kuki Militant chamapan changsilakhre haina security advisor na miyam mamangda phongdokrabasu numit kharani leiraga adugumo wafam leite haina marei ani longba nganglaktuna miyambu chamamna hankhiba amadi apang masibagi thodok miyamna thengnakre hairi Chero asin hai asigumba miyambu chamamna hanba statement ngaihak leitana thorakpa asina chathariba lal asi India gi oina charu lang tawduna chathaba proxy war amani